Miyangi mihut oribasing asi miyangi thabak tauna bagi dapat laibani phamdana laina manati haina Manipur Legistators Assembly speaker thoksom saita bartana hairi mama sagi waniti miyanga tana duna tawba yabasing tawri makha tana su tawhigin haina phongdokri waham asi leng on the bifat haina mingthon ba calendar phong bagi tharom da phongdokibani calendar phong bagi tharom asi athawba sing leglam tibalu Manipur na sindana Imphal East district ke singjamai wama baigabati laikai da laiba speaker gi yumda phangthokibani tharomatu da speaker na leng on the bifat asi Manipuri puwari yamna mari leina bifat amani haiba thamnaduna asangi kasarta laiba pat asi kanaba amadi senga sagatna masak naina thamnana pa paikhalakpa thabak tharom kayada pangba yaba mating sing pangani haiki Akoi si jumla sum hamaga laida bi dom dam ya ni da la bi na ta aduna kai maksa ni sa ta so ngam de da da si da wa na si mai na ko bi mo da ko ta akoi mamang laida mai ni so si na le wa si da mo ki de ba si da no pe do mi ai will sing mai ek se na ho na we dom da si ke da si ko ko ni